ꯍꯧꯖꯤꯛ ꯏꯆꯟꯅꯨꯄꯤꯒꯤ ꯍꯤꯟꯖꯥꯡ ꯈꯥꯏꯗꯣꯛꯏ ꯃꯥꯗꯤ ꯃꯌꯥꯡꯕ ꯆꯥꯗꯕꯅꯤꯅ ꯑꯗꯨꯅ ꯃꯥꯒꯤ ꯍꯤꯟꯖꯥꯡꯁꯦ ꯈꯥꯏꯗꯣꯛ ꯂꯣꯏꯔꯒ ꯑꯩꯈꯣꯏꯅ ꯃꯌꯥꯡꯕ ꯊꯥꯛꯆꯟꯗꯣꯏꯅꯤ ꯍꯦꯜꯂꯣ एवरीवन ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯣꯛꯁꯥ ꯌꯥꯏꯕ ꯑꯣꯏꯅ ꯇꯧꯔꯁꯤ ꯑꯗꯣ ꯀꯃꯥꯏꯅ ꯊꯣꯡꯕꯗꯣ ꯍꯣꯔꯦꯟ ꯃꯌꯥꯝꯗꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯒ ꯉꯥꯒ ꯈꯣꯡꯗ꯭ꯔꯨꯝꯒ ꯑꯃꯁꯨ ꯊꯣꯡꯒꯅꯤ ꯑꯩꯈꯣꯏ ꯃꯃꯥꯗꯤ ꯉꯥꯁꯥꯗꯣ ꯆꯥꯗꯕꯅꯤꯅ ꯉꯥꯒ ꯈꯣꯡꯗ꯭ꯔꯨꯝ ꯑꯃ ꯊꯣꯡꯒꯅꯤ ꯑꯗꯨꯒꯤ ꯀꯨꯝꯕ꯭ꯔꯥꯒ ꯉꯥꯔꯤꯒꯁꯨ ꯑꯃ ꯊꯣꯡꯒꯅꯤ ꯑꯗꯨꯒ ꯌꯣꯡꯆꯥꯛꯀ ꯑꯩꯈꯣꯏꯒꯤ ꯑꯥꯂꯨ ꯃꯆꯥꯒꯁꯨ ꯑꯃ ꯏꯔꯣꯟꯒꯅꯤ ꯌꯣꯡꯆꯥꯛꯇꯣ ꯃꯔꯨ ꯌꯥꯝ ꯆꯪꯉꯤ ꯌꯥꯝ ꯍꯥꯎꯅꯤ ꯑꯗꯨ ꯌꯣꯡꯆꯥꯛꯁꯦ ꯃꯔꯨ ꯐꯖꯅ ꯆꯪꯉꯦ आलूदुसु अखोगी लोकल की आलूदुनी अदुगी करी थोंबदसु होरेन तुम मयामदा येंहलके अदा हौरसी हौजिक मयाम अइना कम ओक्सा याबदो कमाइना थोंगे हाइदो येंहलके इरोमसु कामनगरे कुकर सिगा इरोम कामना लोइदोरे से लोइरगा ओक्सा याबदो थोंगनी अदो मयामदा येंहलके Nó làm cái cây của nó một cái đồ đó nè. Tôi sẽ xong cả ta như vậy. Tôi đã bị pha cả mà tôi hấp tới rồi. Mình nhà bé hồi gì? Còn những thùng mình sẽ mình nhà bé. अयोजी खांगा साबदा तिलौ चनमसे हापचलनी तिलौ चनमसे हापचलगा दुगगी nga ngौगनीबा nga ngौरा matungda खरा अखोगी येलो टाइप ता ओहेंदोइनेबा नापो मचु काहंदोइनी खरा nga ngौमिनसी दुगगी ngau loire खरा ngau लोइरगा येलो खरा कारकपदो अदुगमु थुमसे खरा चाइसनदोइनेबा थुम चाइसले हौजी थुम चाइ लोइरगा अमुक nga ओखाइरनियबा nga ओखाइरगा nga mix तौदोइनी अदुगगी नातंग मई लेथरा थंगनी अदुगे अखोय मोरो अतेकपदो अदु खाइबदो अदु मो हापचले हौजी मोरो अतेकपदुगमु nga ngौमिनरनियबा कोगी पाउडर दो मोरो पाउडर दो याम हापोय मोरो अतेकपसिना खरा नमना तौगनी यामनादी सारो यामना सारसो हाउते अदुना nga ngौरे मई लेथरगा थम्मी अदुगगी हौजी अमुक ओक्सी हापचलनियबा ओक अयाबनी असेसे अखोय अतेकपदो नत्ते ओक्सी हापचलगा अमुक nga ओखाइरनी ngौरनी ओखाइरनी हौजी अदुगगी मई लेथरा अदुम थमगनी मागी थाव सिंगदो थोरकनबा फजरबा येंगोमी याम मचुसीसु याम फजरे देगी हौजी पाउडर कैनोसे मोरोकसे खितंग चाइसले इना यामबुदी हापते खितंग चाइसलगा अदुगगी ओखाइरे मिक्स तौसले ओखाइरनी ओखाइरगा अमुक nga मई लेथरगा अमक थम्मनी कोगी मसागी माई थाव थोलक्त्रने अदो थोकनबा दुम मई लेथरगा nga ओटलगा लेरनी ओक्सीदी मुनबदा मतम चंग याम चंगीदना अदुगी मसिदी अयाबनीना याम कुई दुम मतम खरासु चंगी अइना मखुम खुमजला ngौइनी मसागी थाव जुमजु मयाम थोकले तो थाव न मयाम ओइरे मचुसु यामना फजै हावगदौ माली
ꯍꯧꯖꯤꯛ ꯇꯦꯡꯒꯣꯠꯇ ꯑꯩꯅ ꯆꯦꯡ ꯑꯁꯨꯕꯁꯦ ꯈꯔ ꯊꯝꯃꯦ ꯑꯗꯨꯒ ꯏꯁꯤꯡ ꯈꯤꯇꯪꯒ ꯃꯤꯛꯁ ꯇꯧꯗꯣꯏꯅꯦꯕ ꯏꯁꯤꯡ ꯈꯔ ꯍꯩꯖꯤꯜꯂꯦ ꯑꯗꯨꯒ ꯑꯣꯠꯈꯥꯏꯔꯅꯤ ꯃꯤꯛꯁ ꯇꯧꯁꯟ ꯂꯣꯏꯔꯒ ꯑꯗꯨꯒꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡ ꯃꯍꯤ ꯀꯪꯊꯔꯝꯗꯥꯏꯗꯣ ꯑꯗꯨꯒ ꯍꯥꯞꯇꯣꯏꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯑꯁꯨꯕꯁꯦ ꯍꯥꯞꯄꯗꯤ ꯒ꯭ꯔꯦꯚꯤ ꯑꯣꯏꯅꯕꯩꯅꯦꯕ ꯍꯧꯖꯤꯛ ꯑꯩ ꯍꯥꯞꯆꯜꯂꯒꯦ ꯉꯥꯏꯍꯥꯛ ꯑꯣꯠꯈꯥꯏꯔꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡꯁꯦ ꯏꯆꯟꯅꯨꯄꯤꯒꯤ ꯈꯥꯏꯗꯣꯛꯇꯣꯏꯅꯤ ꯏꯆꯟꯅꯨꯄꯤꯗꯣ ꯃꯥꯗꯤ ꯃꯌꯥꯡꯕ ꯆꯥꯗꯦ ꯑꯗꯨꯒꯤꯅꯤ ꯃꯥꯒꯤ ꯈꯥꯏꯗꯣꯛ ꯂꯣꯏꯔꯒ ꯑꯩꯈꯣꯏꯅ ꯍꯤꯟꯖꯥꯡꯁꯦ ꯃꯌꯥꯡꯕ ꯍꯥꯞꯆꯟꯗꯣꯏꯅꯤ ꯍꯧꯖꯤꯛ ꯑꯩ ꯃꯌꯥꯡꯕ ꯍꯥꯞꯆꯜꯂꯦ ꯃꯌꯥꯡꯕ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯈꯔ ꯁꯧꯍꯜꯂꯅꯤ ꯈꯔ ꯁꯧꯍꯟ ꯂꯣꯏꯔꯒ ꯑꯗꯨꯒ ꯊꯥꯡꯗꯗꯣꯏꯅꯤ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯍꯤꯟꯖꯥꯡꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯃꯆꯨꯁꯨ ꯐꯖꯩ ꯍꯤꯟꯖꯥꯡꯁꯦ ꯃꯁꯛꯁꯨ ꯐꯖꯔꯦ ꯍꯥꯎꯒꯗꯧ ꯃꯥꯜꯂꯤ ꯑꯗꯨꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯁꯨꯃꯥꯏꯅ ꯊꯣꯡꯕꯁꯦ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯒꯦ ꯇꯧꯔꯤ ꯆꯥꯛ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯑꯩꯁꯨ ꯆꯥꯛ ꯆꯥꯒꯦ ꯉꯁꯤꯒꯤ ꯑꯣꯛ ꯑꯌꯥꯏꯕ ꯊꯣꯡꯕꯁꯦ ꯍꯥꯎꯅꯤ ꯃꯣꯏꯒꯤ ꯃꯌꯥꯡꯕ ꯊꯥꯛꯄꯁꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯅ ꯌꯦꯡꯉꯨ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯕꯤ ꯂꯩꯔꯦ ꯐꯖꯅ ꯀꯣꯕꯤꯒ ꯏꯔꯣꯝꯕꯒ ꯀꯩꯅꯣ ꯂꯩ ꯉꯥ ꯊꯣꯡꯕꯅꯤ ꯈꯣꯡꯗ꯭ꯔꯨꯝꯒ ꯁꯤꯒꯅ ꯉꯥꯔꯤꯒ ꯀꯣꯝꯕ꯭ꯔꯥꯒ ꯊꯣꯡꯕ ꯆꯥꯈꯤꯒꯦ ꯃꯌꯥꯝ ꯌꯣꯡꯆꯥꯛꯀ ꯀꯩꯅꯣꯒ ꯏꯔꯣꯝꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯂꯨꯒ ꯑꯣꯛ ꯑꯌꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯃꯌꯥꯡꯕ ꯍꯥꯞꯄꯒ ꯑꯝꯇ ꯆꯥꯅ ꯌꯦꯡꯉꯨ ꯌꯥꯝ ꯍꯥꯎꯋꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯀꯌꯥ ꯆꯥꯅꯔꯝꯃꯣꯏ ꯃꯌꯥꯡꯕ ꯍꯥꯞꯄꯒ ꯆꯥꯕꯁꯦ ꯑꯗꯨꯅ ꯇ꯭ꯔꯥꯏ ꯇꯧꯅ ꯌꯦꯡꯉꯣꯕ ꯑꯩꯁꯨ ꯍꯩꯇꯦ ꯃꯤꯔꯥꯝꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯏꯅꯥꯎꯄꯥꯁꯤꯡ ꯈꯔ ꯂꯥꯛꯑꯦ ꯑꯗꯣ ꯃꯣꯏꯅ ꯇꯥꯛꯄꯤꯕꯅꯤ ꯌꯥꯝ ꯍꯥꯎꯋꯤ ꯃꯣꯏ ꯁꯣꯝꯗꯗꯤ ꯁꯨꯃꯥꯏꯅ ꯊꯣꯡꯅ ꯃꯥꯜꯂꯦ mềm đúng số giờ xưa đúng ngã kêu bây giờ một sải luôn trồng chắc con đó trồng chắc alu gay em hào gì đó ra bây giờ làm chúng sống rồi đi trồng chắc alu gay mình đi không đúng nga thôi gì đó hào ấy 여기 오늘 매양 밥을 좀 보지 매양 매시고 뭔지 좀 알려 잘 뒤에서 매양 매해 아주님 하위 hả có đi mấy cái 매양 매시 이거 뭐든 다 있나 뭐지 양 애양보다 매양 거 다이 거기 매양 뭐 돈도 아도도 하위 tâm nhảm chứ trải trống dùng dùng xà xí lùi đấy mà lúc nhảm chẳng nhỉ mà lúc trong mà sẽ hỏi đấy
ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯃꯊꯦꯜꯁꯦ ꯃꯌꯥꯝꯕꯅꯤꯅ ꯆꯥꯕ ꯂꯣꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯑꯣꯛꯁꯦ ꯎꯛꯁꯥ ꯊꯣꯡꯕ ꯃꯇꯝꯗ ꯃꯌꯥꯡꯕ ꯊꯥꯛꯇꯦꯗꯅ ꯑꯗꯣ ꯃꯣꯏ ꯁꯣꯝꯗꯗꯤ ꯃꯤꯖꯣꯔꯥꯝ ꯁꯣꯝꯗꯗꯤ ꯃꯣꯏ ꯎꯛꯁꯥ ꯊꯣꯡꯕ ꯈꯨꯗꯤꯡ ꯃꯣꯏ ꯃꯌꯥꯡꯕꯁꯦ ꯊꯥꯛꯏꯑꯕ ꯑꯗꯨꯅ ꯑꯌꯥꯏꯕ ꯈꯪꯗꯦ ꯑꯇꯦꯛꯄ ꯈꯪꯗꯦ ꯖꯍꯥ ꯊꯣꯡꯕꯗ ꯃꯣꯏ ꯑꯗꯨꯝ ꯃꯌꯥꯡꯕ ꯊꯥꯛꯏ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯝꯇ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯗꯨꯅ ꯑꯩꯁꯨ ꯍꯩꯇꯅ ꯇꯧꯖꯕꯅꯤ ꯃꯣꯏꯅ ꯑꯗꯨꯝ ꯔꯦꯁꯤꯄꯤꯗꯣ ꯈꯔ ꯍꯥꯏꯔꯒ ꯑꯩꯅ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯅꯦ ꯑꯗꯨꯁꯨ ꯍꯧꯔꯝꯃꯤ ꯌꯥꯝꯅ ꯑꯗꯨꯅꯤ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯔꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯝ ꯌꯥꯝꯅ ꯁꯞꯄꯣꯔꯠꯁꯨ ꯇꯧꯕꯤꯌꯨ ꯑꯗꯨꯅꯤ ꯑꯩꯅ